maru pungna phuktak laga manipur ki lamthok panatara manipur panna pambai ama phongai BJP maru pungna phakpangam party di congress mathandali congress natana manipur ki BJP maru pungna phukpan ngamgaraba party ama phogalaite lairiba pibam sida community based oba administrative model mayam ama kangluk ngamluk chimchina inkhal e furup mayam sina hairiba model sida ai gi furup khaki saukhatna ba ai gi furup khaki saukhatna ba haidana ai gi furup khaki saukhat chai taragadi ai loi ba haibane masi aikoina furup masen khangna gada bane pulak saukhat matar saukhat minaragadi pulak hingminagani ai ithanda saukhat ge hai taragadi ai su yauna tummaga leibak si pulak mangminaraga amattagi oidana mituki khutta leibak si takhini aduna kangluk naiba community based oiba administrative model se manipur da sumai pa oi malem gi atai da sumai patri masi furup kuding mangna ekoi khangmina ba mathau ta hojik lei riba manipur gi hingsa ngarang maktara kanto sabal da yum taruk mai thai singda kayam mai thari kayam hali nom gi routine oiba paw ama oire haiba film sida lei riba conflict se kangluk gi irang la kari no haine yeng pa matam da kangluk gi irang nate mati mase state sponsored violence amasung terrorism ko state na yaur ga sathaba violence masida lei riba BJP lenga se hong patagi loi bok irang si conception da gina hojik pung makoi full da yauri maramdi leiba ki daita kana na puga da bano lenga na puga da bani sahi tara palakpa matam da sahi ahum lan sathaba irang sathaba haiba se makoi gi makut yaw dana sathaba natte makoi gi makut yaw ra sathaba gi sahi ahum leiba se tumna ba mai kha bang bani makoi na aduna hairiba lenga sine tawrisi mioi khujo kharak khakna miyam gi hulsi sanaraga satpani yamba mioi nate hairiba phattaba mioi leader sing se aikoina target tawba ama sangi makoi lothok pas ama sangi makoi se fascist ki leader ne hairiba fascism se thengai na ge hai taragadi popular consent miyam apambana purakpa governance adu tuna kwai ki sob resistance ne hairiba resistance se anti fascist resistance karama makhalgi miyam gi popular mandate na miyam na semba sarkar na purakadaba madugi sarkar no purak se hai taragadi congress party na tana manipur da on ba purak na ba amatta leiroi aduna manipur gi miyam na ngasi congress na vote pina biu anoba manipur ama seminasi popular consent ka loina na miyam gi apamba ka loina na tu na salaga konjel pulak uthong minaraga arai leita tanaraga manaba kunai anem awang leita ba transparent oiba accountable oiba laingak ama pura aga anoba manipur ama seminasi hairaga ipumna ma kuruma ka loisi mathang asidi Srimati TH Brinda Devi High School retired MPS Srimati Brinda Devi han mamaktada nandam su kon di ba ko ni ben ko ko Indian National Congress bu amadi Manipur Pradesh Congress Committee bu amadi Manipur Pradesh Congress Committee ki Honorable Mingwaina Panjarabada Uncle Ibu Congress Working Committee ki member Mingwaina Panjarabada kai kum nazaraba Uncle kai khama amadi Honorable MP Ozabi Mo, Honorable MLA Tamo Sri Lokeshwar, Honorable MLA Tamo Ranjit, Honorable MLA Surya Kumar, Isema Mirabai, Tamo Loken former President, respected Sri Thoksom Mainya ex-MP, City District Congress Committee, High School Block Congress Committee, Lengbirabli Ba Ahalaman, Lai Guru, Isal Inaw Ibong Ipuang Mahiroi Kwai Kibipung Namapu, Manipur gi miyam bo amadi Manipur ko no korom zai Indian National Congress po amadi MPCC gi laiwai raba leaders amadi ahalaman singna ai ha po Congress party da yaujana bagi aya ba pina bigi asunu sina tarang opi bagi hainga elektana ko no korom zai ngasigi koi pumna maki mang da tarik si Manipur ni Manipur si karama makhalgi progressive oiba khumang sauksin ba saukhat pa Manipur ama wahan sige habasi ekoi khuding makki mangda targa le masi karam haina mai pa khokhan sige hai targa ri Manipur da sathari ba amasung India haiba laingak sigi makha da sathari ba democracy karama makhalgi quality of democracy no habasi ekoi na wahang ba masan aikoi da ngasi sanari ba democracy si experimental democracy ni full-fledged mature oiraba mai paklaba democracy natte
democracy se experiment tawraga democracy si evolve tawna puraga miyamna completely lenga pa ideal oiba democracy do purangna bagi process amakhane haiba democracy si akoina mai pa na purake hai taragadi laibak sida leiba miyamna participate tawba miyamgi popular consent ki semba lenga amana lenga tuga miyam tuga tuna salaga aphaba lenga ama purakadu madu functional democracy ko haiba functional democracy asi purake hai taragadi leiba ngasi manipur sathariba democracy si karino haina koina hangba matamda manipur democracy leiribra bharat democracy leiribra ganatantra leiribra hai taragadi leitre ngasi manipur sathariba bharat ki mafam ayam da sathariba lenga kudungmaksi fascism ko